mayambu taramna oksari marupsing ngasidi post office ki yamna faraba scheme amagi matangda ayhak haijage scheme asida aikoina paisaji invest tawgraba matungda tha thagi khudingi aikoina sendoi phangbagum tha thagi sendoi se phangba yai adomgi mafamda karigumba senphamse mapung phana ko leiba oiba taragadi hairiba scheme asida paisa se thambiraga adom tha thagi sendoi se loba yagani yamdrabada paisa se lupa lising amadagi na lakh mapan phawbada invest tawba yai adongi mafamda karigumba paisa se senpham khara leibirena khalajeba ko haidi lottery phawbi boiramba yai adongi LIC phangbirambo oiba yai nongmagi talaga tungsallaga thambiramba oiramba yai ko any maramdagi paisa se leireba adom manakta adubu adomna housing matamjida di mingonda sendoi kabi su pithokpa se kireba ko ado upuda di sum free da taraga leidoineba ko adugi mahutta khoigi hairiba post office ki scheme MIS monthly income scheme haiba scheme asida ko adomna thambiba taragadi adomna pamleba sendoi do soidana phangba ngamgani tha kudingi regular naina ado thamgadoriba paisa asi time si limit oi masi sahi 5 thamba yai sahi 5 thamlaba matungda adomna hena matam sangdahange harabasu amuk thamdaba yagani aduga adomna karigumba sahi 5 phadringaida karigumba darka tare emergency leire haidana lokthokningba taragadi lokthokpadi yai sahi 1 phadri phawpadi yade ko sahi 1 pharaba matungda lokthokpa yagani aduga masida adomdagi kitang percentage khara kakkani adomna thamliba invest ki amount dagi 2% kakkani sahi 5 phadabida lokthokpa taragadi aduga sahi 5 gi matungda lokthokpa taragadi tax asi kaklaroi aduga scheme asidagi return percentage value pirakadabasena aikoi 7.4% ni pidurbase masi chahida paba percentage oigani ko chahida chada 7.4% se pirakadabani sendoi se adomna di PA haina khanbiramba yai ko ado pikpa taraga suna kanagumba mingonda pithokhraga mangidauba natraga sendoi thauba ko chatnagadaba adagi pugraga mingonda pithokhraga aikoi chele mangaga leigidauba adumbadagi mahutta ko masina risk kaimta yaudaba matha saningai oidaba sendoi picture ju lagliba khara pirakadaba khara do tha khudingi mafam khangna adomgi account da changakadaba senpham di oeba ko masidai sida percentage se up down oigani haibagi pani pakhaningai leite phangliba percentage asi ko sendoi asi adomgi chahi 5 se mana adom masi regular pi leidoine ba tha khudingi aduga masi je aina ngasai haijagi ba ko lupa lakh 8 phawba mi amana invest tawba yai ko lakh 8 dagi mi amana invest tawba je henba yade aduga masida mi ani join tawinaraga thamba su yai aduga masida kanaungba mina post office amada lakh 8 je thammeba ko aduga atopa amada magi mingda adum lakh 8 natraga henna la ani ogera ama ogera amuk thambada yaroeba ko haibadi magi adum record leigrabane ba post office ta lupa lakh 8 thamkhre haibase aduna atopada magi mingda henna thamba yaroi aduga amu masidai sida adongi husband wife ki join jida ko lupa lakh 35 thammena khalaseba ko adoi taragadi amu atopa amaduna amu aigi amu tongana lakh kharaga hena lakh 2 ma 3 ma thamge habasi yaroeba ko kaigino habada ngasai join da dum tongan ba single person gi lakh 8 phagrabani amu tongana mu hangba yaroeba ko aigi hanagi video singda ko friends singna hangbirakpasu yaweba koi tha gi sendoi phangba yaba scheme laigadra haina maduga mari laina nei video se semjari bani aduga hana aina semjagiba paisa poruba kamaina singani dei paisa kamaina sijanagani haiba video singdo yengdriba oiragadi soidana yengbiyu aduga friend scheme sida yam nungaiba manane adomna karigumba masigi scheme sida paisa je invest tawruba matungda sendoi se laeba ko sendoi su lae aduga side income so adomna laeba aduna haiba sendoi asi haidi sijanadra ya dawreba ko adubu chawkhat thawrangdi tawba yaduiba ko adu oirena khalaseba adu itaragadi hariba post office sida adum ko adomna ne RD da amuk thamjanba yaiba paisa je RD haibadi koi recurring deposit haibani ko ꯑꯩꯈꯣꯏꯅ ꯃꯁꯤ ꯊꯥꯒꯤ ꯄꯩꯁꯥ ꯇꯨꯡꯖꯟꯕ SIP ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯍꯥꯏꯐꯦꯠꯇꯤ ꯃꯥꯟꯅꯩꯀꯣ ꯊꯥꯒꯤ ꯄꯩꯁꯥꯁꯦ ꯑꯉꯝꯕ ꯇꯨꯡꯖꯟꯕꯗꯨꯕꯨꯅꯤꯀꯣ ꯑꯗꯣ ꯃꯁꯤꯃꯥꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ
MIS ko monthly income scheme sidasu adomna paisa je sendoi je phanganeba aduga amu adomna sendoi do RD da thamjinba taragadi adugi thamjaliba paisa dugi so amu sendoi je phangba ngamaneba aikoi adoi taragadi ko sahi kharagi matungdadi adongi paisa je adum haidi phajana marang kaina adum phangba ngamaneba chawkhatpa ngamganeba yam thuna aduga hairiba RD sidasu ko adomna thamliba paisa dudagi 6.7 je percentage se lakaneba siju chahi oina pibani aduga hoi adomna karigumba tha khudingi laukthokjage harabasu kaisu kaide ko adubo aikoina hena chawkhathange haitaragadi hairiba RD sidasu thambasi yai haijabani ko aikoi hauji amu sendoi je tha khudingi kya lakpa yadage habdu yingminasi ko la ama thambada rupa 733 lakani lakh manga thambadana 3,300 lakani lakh mapan thambadana 5,500 yankai aduga lakh 5 thambadana 13,000 jamani ko ado masije 7.4% si oigadori bani aduga masije chahi amada piba percentage ni chahi amagi percentage se aikoina tha 33 duda divide tawrakanda phangakpa interest ni aina sida show tawjari base aduga masida piriba percentage se ko 7.4 se fix laigani masida anem awang naiba lairoi aduga aikoi masi lakadoba interest se compound interest oiroi fix se oigani friend masini scheme asigi matangda aina haijari base ado scheme asi adombo ai yaunabage haijaba nate kanabasi adomda khanghaning bagi damakta aina share tawjabani adomna aigi video asi khara phai kanai khanbi bataragadi like share comment soidana tawbirao subscribe tawdribasing soidana subscribe tawbiyo mathangi video phangnabagi damakta bell icon tu sunambiramo aigi video asi lo phawba yengbi bagi damakta adombu thagachari thank you